ꯃꯌꯥꯝꯕ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯉꯁꯤ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 14ꯗ ꯐꯣꯡꯈꯤꯕ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯄꯥꯎꯆꯦꯁꯤꯡꯗ ꯌꯥꯎꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯒꯤ ꯃꯇꯥꯡꯗ ꯄꯥꯊꯣꯛꯆꯒꯦ꯫ ꯄꯥꯎꯅꯤꯜꯈꯣꯜ ꯄꯥꯎꯆꯦꯗꯒꯤ ꯂꯧꯈꯠꯆꯔꯤ꯫ ꯀꯛꯋꯥꯒꯤ ꯊꯧꯗꯣꯛꯇ ꯂꯩꯈꯤꯗ꯭ꯔꯕ ꯑꯉꯥꯡ ꯏꯃꯨꯡ ꯃꯅꯨꯡꯅ ꯂꯧꯈ꯭ꯔꯦ꯫ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ ꯁꯤꯡꯖꯃꯩ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯒꯦꯠꯇ ꯑꯉꯥꯡꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯊꯝꯖꯤꯟꯈ꯭ꯔꯦ꯫ ꯃꯤꯌꯥꯝꯒꯤ ꯑꯆꯧꯕ ꯏꯍꯧ ꯂꯥꯛꯄ ꯌꯥꯕꯗꯒꯤ ꯄꯨꯂꯤꯁꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯈ꯭ꯔꯦ꯫ ꯊꯥ ꯑꯁꯤꯒꯤ 11ꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10 ꯔꯣꯝ ꯇꯥꯔꯛꯄꯗ ꯀꯛꯋꯥ ꯃꯥꯏꯀꯩꯗ ꯃꯤꯌꯥꯝꯅ ꯆꯪꯁꯤꯟꯈꯤꯕ ꯈꯣꯡꯖꯪ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯀꯥꯞꯈꯤꯕ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯁꯦꯜ ꯀꯛꯋꯥ ꯅꯥꯎꯔꯦꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯂꯥꯏꯁ꯭ꯔꯝ ꯗꯤꯄꯛ ꯁꯤꯡꯒꯤ ꯌꯨꯝꯗ ꯇꯥꯁꯤꯟꯕꯗꯒꯤ ꯐꯃꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯕꯤ ꯊꯥ 7 ꯅꯥꯎꯄꯨꯔꯤꯕꯤ ꯗꯤꯄꯛꯀꯤ ꯂꯣꯏꯅꯕꯤ ꯂꯥꯏꯁ꯭ꯔꯝ ꯑꯣꯡꯕꯤ ꯁꯟꯖꯤꯇꯥꯒꯤ ꯂꯥꯏꯕꯛ ꯇꯝꯕ ꯉꯝꯗ꯭ꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯄꯨꯔꯣꯏꯕ ꯗꯤꯄꯛꯅ ꯑꯉꯥꯡ ꯑꯗꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯈꯪꯕ ꯉꯝꯕꯒ ꯂꯣꯏꯅꯅ ꯗꯣꯛꯇꯔꯁꯤꯡꯅ ꯑꯉꯥꯡ ꯑꯗꯨ ꯃꯃꯥꯒꯤ ꯄꯨꯛꯅꯨꯡꯗꯒꯤ ꯂꯧꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯒꯤ ICUꯗ ꯂꯥꯏꯀꯠꯅꯔꯤꯕꯤ ꯃꯁꯥꯒꯤ ꯆꯍꯤ 33 ꯈꯛꯇ ꯉꯥꯏꯔꯤꯕꯤ ꯂꯥꯏꯁ꯭ꯔꯝ ꯑꯣꯡꯕꯤ ꯁꯟꯖꯤꯇꯥꯒꯤ ꯄꯨꯛꯅꯨꯡꯗꯒꯤ ꯂꯧꯊꯣꯛꯈ꯭ꯔꯕ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯍꯛꯆꯥꯡ ꯉꯁꯤ ꯑꯌꯨꯛ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯆꯠꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯔꯤꯝꯁꯇꯒꯤ ꯄꯨꯔꯛꯂꯕ ꯃꯇꯨꯡꯗ ꯈꯣꯏꯁꯥꯎꯅꯔꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯅꯨꯄꯤꯁꯤꯡ ꯌꯥꯎꯅ ꯃꯥꯏꯀꯩ ꯑꯗꯣꯝꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯅꯨꯄꯤꯁꯤꯡꯅ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯍꯛꯆꯥꯡ ꯉꯁꯤ ꯁꯤꯡꯖꯃꯩ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯒꯦꯠ ꯃꯅꯥꯛꯇ ꯊꯝꯖꯤꯟꯈꯤꯕꯒ ꯂꯣꯏꯅꯅ ꯏꯔꯥꯡ ꯍꯧꯔꯛꯈꯤ ꯍꯥꯏꯔꯤ꯫ ꯏꯔꯥꯡ ꯊꯣꯛꯂꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗꯒꯤ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯅꯨꯄꯤꯁꯤꯡꯁꯨ ꯁꯤꯡꯖꯃꯩ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯒꯦꯠꯇ ꯊꯣꯝꯖꯤꯜꯂꯛꯈꯤ ꯍꯥꯏꯔꯤ꯫ ꯑꯣꯏꯔꯛꯂꯤꯕ ꯏꯔꯥꯡ ꯑꯗꯨ ꯂꯥꯛꯁꯤꯟꯅꯕ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯣꯠꯅꯈꯤ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤ ꯏꯔꯤꯕ ꯐꯥꯎꯕꯗꯗꯤ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡꯗꯤ ꯊꯣꯛꯄ ꯂꯩꯇ꯭ꯔꯤ꯫ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯂꯥꯛꯅꯕ ꯌꯥꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯕ ꯄꯥꯎꯗ ꯏꯔꯥꯡ ꯂꯥꯛꯄꯗꯒꯤ ꯀꯥꯔꯐ꯭ꯌꯨ ꯇꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯀꯥꯔꯐ꯭ꯌꯨ ꯀꯣꯝꯊꯣꯛꯂꯤꯉꯩ ꯃꯇꯝꯗ ꯃꯤꯌꯥꯝꯅ ꯃꯊꯧ ꯇꯥꯕ ꯄꯣꯠꯂꯝꯁꯤꯡ ꯂꯩꯅꯈꯤ꯫ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅꯁꯨ ꯏꯔꯥꯡ ꯂꯥꯛꯄ ꯌꯥꯕꯒꯤ ꯐꯤꯚꯝ ꯂꯩꯔꯛꯄꯗꯒꯤ ꯀꯥꯔꯐ꯭ꯌꯨꯒꯤ ꯃꯇꯝ ꯇꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯄꯥꯎꯅꯤꯜꯈꯣꯜ ꯄꯥꯎꯆꯦꯗꯒꯤ ꯂꯧꯈꯠꯆꯔꯤ ꯄꯥꯊꯣꯛꯆꯔꯤ꯫ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯃꯩꯇꯩ ꯈꯨꯜꯁꯤꯡꯗ ꯂꯦꯞꯄ ꯂꯩꯇꯅ ꯂꯥꯟꯗꯥꯗꯨꯅ ꯃꯩꯇꯩ ꯃꯤꯆꯝ ꯃꯌꯥꯝ ꯂꯦꯞꯇꯅ ꯍꯥꯠꯂꯛꯄꯗ ꯁꯦꯟꯇꯔ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯦ꯫ ꯌꯨꯅꯤꯐꯥꯏꯗ ꯀꯃꯥꯟꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯁꯤꯟꯅꯧ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯆꯪꯁꯤꯜꯂꯛꯈꯤꯕ ꯈꯣꯡꯖꯪ ꯍꯦꯟꯅ ꯀꯟꯁꯤꯜꯂꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯑꯆꯧꯕ ꯁꯤꯡꯅꯕ ꯑꯃ ꯑꯣꯏꯔꯛꯄꯗꯒꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯂꯧꯈꯠꯂꯛꯄ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯅ ꯇꯝꯄꯥꯛꯀꯤ ꯗꯤꯁꯇ꯭ꯔꯤꯛ 5ꯗ ꯊꯝꯂꯛꯈꯤꯕ ꯀꯥꯔꯐ꯭ꯌꯨ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 5ꯗꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 4 ꯐꯥꯎꯕ ꯀꯣꯝꯊꯣꯛꯈꯤ꯫ ꯀꯥꯔꯐ꯭ꯌꯨ ꯑꯁꯤ ꯀꯣꯝꯊꯣꯛꯂꯤꯉꯩ ꯃꯇꯝꯗ ꯃꯤꯌꯥꯝꯅ ꯏꯝꯐꯥꯜ ꯃꯌꯣꯜꯒꯤ ꯃꯔꯨꯑꯣꯏꯕ ꯃꯐꯝꯁꯤꯡꯗ ꯂꯥꯛꯅꯈꯤ꯫ ꯀꯥꯔꯐ꯭ꯌꯨ ꯀꯣꯝꯊꯣꯛꯂꯤꯉꯩ ꯃꯇꯝꯗ ꯃꯤꯌꯥꯝꯒꯤ ꯈꯣꯏꯔꯝꯕꯟ ꯀꯩꯊꯦꯜ ꯌꯥꯎꯅ ꯄꯥꯎꯅꯥ ꯀꯩꯊꯦꯜ ꯊꯪꯒꯥꯜ ꯀꯩꯊꯦꯜ ꯌꯥꯎꯅ ꯃꯐꯝ ꯀꯌꯥꯗ ꯂꯥꯛꯇꯨꯅ ꯅꯣꯡꯃꯗ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝꯁꯤꯡ ꯌꯥꯎꯅ ꯑꯇꯩ ꯄꯣꯠꯂꯝꯁꯤꯡ ꯂꯩꯁꯤꯟꯅꯈꯤ꯫ ꯀꯥꯔꯐ꯭ꯌꯨ ꯀꯣꯝꯊꯣꯛꯂꯤꯉꯩꯗ ꯑꯔꯥꯞꯄ ꯃꯐꯝꯗꯒꯤ ꯂꯥꯛꯇꯨꯅ ꯀꯩꯊꯦꯜꯗ ꯄꯣꯠ ꯆꯩ ꯌꯣꯟꯕꯒ ꯂꯣꯏꯅꯅ ꯍꯣꯇꯦꯜ ꯗꯨꯀꯥꯟꯅꯆꯤꯡꯕꯁꯨ ꯊꯣꯡ ꯍꯥꯡꯅꯈꯤ꯫ ꯄꯨꯂꯤꯁꯅ ꯀꯥꯔꯐ꯭ꯌꯨ ꯀꯣꯝꯊꯣꯛꯂꯤꯉꯩ ꯃꯅꯨꯡꯗ ꯀꯥ ꯍꯦꯟꯕ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯡ ꯂꯧꯈꯠꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯅꯨꯡꯊꯤꯜ ꯄꯨꯡ 1 ꯈꯔ ꯍꯦꯜꯂꯕꯗ ꯁꯤꯡꯖꯃꯩꯗ ꯊꯣꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯌꯦꯡꯂꯒ ꯗꯤꯁꯇ꯭ꯔꯤꯛ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯏꯝꯐꯥꯜ ꯏꯁ ꯑꯃꯗꯤ ꯏꯝꯐꯥꯜ ꯋꯦꯁꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯅꯤꯒꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯈꯨꯗꯛꯇꯒꯤ ꯍꯥꯏꯕꯗꯤ ꯉꯁꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡ ꯄꯨꯡ 2ꯗꯒꯤ ꯃꯇꯝ ꯀꯛꯇꯅ ꯀꯥꯔꯐ꯭ꯌꯨ ꯊꯝꯖꯤꯟꯈ꯭ꯔꯦ꯫ ꯀꯥꯔꯐ꯭ꯌꯨ ꯊꯝꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯄꯨꯂꯤꯁꯁꯤꯡꯅ ꯀꯩꯊꯦꯜ ꯑꯃꯗꯤ ꯃꯁꯤꯒꯤ ꯑꯀꯣꯏꯕꯗ ꯃꯐꯝꯁꯤꯡꯗ ꯃꯥꯏꯛ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤꯌꯥꯝ ꯌꯨꯝꯗ ꯍꯟꯅꯕ ꯂꯥꯎꯗꯨꯅ ꯆꯠꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅꯁꯨ ꯉꯁꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯄꯨꯡ 2:30ꯗꯒꯤꯅ ꯀꯥꯔꯐ꯭ꯌꯨ ꯇꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯇꯃꯦꯡꯂꯣꯡꯗ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯝꯗꯝ ꯑꯁꯣꯝꯒꯤ ꯃꯤꯌꯥꯝ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯦ꯫ ꯄꯥꯎꯅꯤꯜꯈꯣꯜ ꯄꯥꯎꯆꯦꯅ ꯐꯣꯡꯂꯤ꯫ ꯂꯝꯗꯝ ꯑꯁꯤꯗ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯅꯨꯡꯁꯤꯠ ꯌꯥꯎꯅ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯇꯥꯔꯛꯄꯗꯒꯤ ꯇꯃꯦꯡꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯔꯤꯕ ꯃꯤꯌꯥꯝꯒꯤ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯀꯌꯥ ꯄꯤꯔꯦ ꯍꯥꯏꯔꯤ꯫ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯎ ꯋꯥ ꯀꯌꯥ ꯇꯦꯛꯄꯒ ꯂꯣꯏꯅꯅ ꯏꯂꯦꯛꯇ꯭ꯔꯤꯛ ꯄꯣꯁꯁꯤꯡꯁꯨ ꯇꯨꯔꯦ ꯍꯥꯏꯔꯤ꯫ ꯐꯧ ꯂꯣꯛꯄ ꯃꯇꯝ ꯑꯣꯏꯕꯅ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯁꯤꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯂꯧꯃꯤꯁꯤꯡ ꯋꯥꯅꯔꯦ꯫ ꯏꯂꯦꯛꯇ꯭ꯔꯤꯛ ꯂꯥꯏꯟ ꯇꯠꯈꯤꯕꯅ ꯃꯩ ꯐꯪꯗꯕꯒꯤ ꯂꯣꯏꯅꯅ ꯃꯣꯕꯥꯏꯜ ꯗꯦꯇꯥ ꯑꯃꯗꯤ ꯕ꯭ꯔꯣꯗꯕꯦꯟ ꯁꯔꯚꯤꯁ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯇꯦꯟꯇꯛꯄ ꯄꯥꯎꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯁꯨꯒꯅꯨꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯈ꯭ꯔꯦ꯫ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯁꯨꯒꯅꯨꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯑꯃꯨꯛ ꯍꯟꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯂꯥꯟꯗꯥꯔꯛꯈ꯭ꯔꯦ꯫ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ SP ꯅ ꯁꯨꯒꯅꯨꯗ ꯅꯣꯡꯃꯩ ꯃꯔꯨ ꯑꯃ ꯍꯦꯛ ꯀꯥꯞꯁꯤꯜꯂꯛꯄꯗ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯄꯤꯒꯅꯤ ꯍꯥꯏꯅ ꯁꯨꯒꯅꯨꯒꯤ ꯃꯤꯌꯥꯝꯗ ꯊꯥꯖꯕ ꯄꯤꯔꯝꯈꯤꯕ ꯂꯩꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯁꯨꯒꯅꯨꯒꯤ ꯃꯤꯌꯥꯝꯗ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ SP ꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯍꯩ ꯑꯃꯠꯇ ꯐꯣꯡꯗꯣꯔꯛꯇꯅ ꯂꯩꯕꯅ ꯂꯝꯗꯝ ꯑꯗꯣꯝꯗ ꯇꯥꯔꯤꯕ ꯃꯤꯌꯥꯝ ꯄꯦꯟꯗꯕꯒ ꯂꯣꯏꯅꯅ ꯑꯀꯤꯕ ꯀꯌꯥ ꯐꯥꯎꯅꯔꯦ ꯍꯥꯏꯔꯤ꯫